morning ma'am. Kanam Satri. Which is title of our drama. Hello Khamba. Good morning. Quay tàu đi. Thank you. Khamba nang di nai re hendak blog ta. Nah nanggi serau cing gitu ya kan. Maita. Puja tawi sih ma'am tau này. Noi kun dosu tarong ni intra. Nai nangi nam nung si bai nang wangang ba se. Hoigi kai no tau ya ba. Jam software ba. Tao jam nuai ba nang no wangang ba se. Aduh ni dah. Nanggi sort tu su jam fajar. Nangga lai jaga no ini sort tau to. Jam mong ta. Ada ngapa di mana sing sipil itu. Kamba ko chonda la tro. La di koi rong ne, sangong ne. Mama's Kitchen, thank you. Ngapa ikan ni sing sitli. Sing football sana balai. Ako'y kundagi ngam kare moina. Ina bro kang berhangi kangi hai. Nang sulam bro kang bahay siya. Mama's Kitchen, good morning. Mama's Kitchen, kain mo to bagi lapi wait tama thank you. Khamba kain mo to bro ina wangang batawan ngai bro nang na wangang mo tan ngai ha ni kain no. Sa tina ngai nang na wangang mo sa tao. Software ba jam wangang mo da ta ba jam sa tina ngai. Khamba nong di chudri weather se khar mangi ngarang dagi dum khoi gi kain no to ya ba du kai ai ni nong khong na khot na budi lei ba ado nong chuba budi ngam dana lei rim ngasi di chu ka ta mong se male breakfast di loire ai di loire mayam di loina rabo breakfast ai di ngasi light oina taure na hande handak se sadi bu kita ni zaman ni na ya ada ngasi only saat ni thai sa ngamar pen kasi sungkan thorok kai nom taur Mama's Kitchen breakfast taur rabo bro jarimon laklati bro ida changlakani nongam mangdai hairakani plan ga konana aduga bro na welcome to biro blog namsi as khamba adu itama kaino to jari welcome to jari am soidana hairo ai loik sinjal anjar maga koini saksaram samina na padana namgaira loy kaino khamba ya loy breakfast Mama's Kitchen tau geta ore kamay mama elbit haba ude
Sanasang ay ditum tahuri ay na oy lakpanina tabak kasudra. Sana welcome kuire nang handa kay no bloka regular iwidya. Good morning sana. Kembali welcome sana sa welcome sana sa bamu lekay gira. Bamu lekay gini. Mas kitchen fareh mayam ay bay wera ge tabakara busy ni ayuk kina. Hoy Mas kitchen. Bait. Ay su kuiroy da ayuk ay sung hagjing thok ki matam jaw dore ay su ngatra kalera. Net ungure. Net ung base praktai. Kano to ye kamba sana fisa support to bani mi khuding. ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯩꯅ ꯍꯩꯇ ꯌꯥꯎꯔꯛꯄꯁꯦ ꯅꯣꯏꯅꯤ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯣ ꯈꯝꯕꯒ ꯁꯅꯥꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯣ ꯂꯥꯏꯚꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯗꯕꯅꯤꯅ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯑꯩꯁꯨ ꯂꯩ ꯑꯩꯒꯤꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯁꯅꯥ ꯇꯥꯔꯤꯕꯣ ꯈꯝꯕꯅ ꯑꯩꯁꯦ ꯃꯥꯅꯗꯤ ꯁꯞꯇ ꯑꯃ ꯂꯩ ꯌꯥꯏ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯥꯏꯁꯨ ꯉꯁꯤ ꯃꯌꯥꯝꯅ ꯆꯪꯉ ꯁꯨꯃꯥꯏꯅ ꯈꯔ ꯀꯣꯃꯦꯟ ꯇꯧꯁꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯃꯍꯥꯎ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯅ ꯈꯔꯒ ꯋꯥꯉꯥꯡ ꯍꯩꯇꯕꯒ ꯑꯗꯨꯝ ꯂꯩꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯣꯏꯗꯅ ꯌꯦꯡꯉꯝꯒꯅꯤ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯔꯦꯟ ꯃꯔꯛꯇ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯁꯦ ꯀꯌꯥꯝ ꯐꯥꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥ ꯐꯥꯕꯒꯁꯨ ꯎꯗꯕ ꯀꯨꯏꯁꯜꯂꯦ ꯅꯨꯡꯉꯥꯏꯕꯅꯤ ꯉꯥ ꯐꯥꯕ ꯌꯦꯡꯕꯁꯤꯁꯨ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯕ꯭ꯔꯣꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤꯌꯦ ꯅꯪꯉꯣꯟꯗꯇꯁꯨ ꯅꯠꯇꯦꯀꯣ ꯑꯩ ꯂꯣꯝꯇꯁꯨ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯅꯧꯕ ꯖꯍꯥ ꯊꯣꯛꯂꯛꯄ ꯑꯅꯧꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯖꯍꯥ ꯊꯣꯛꯂꯛꯄꯀꯣ ꯍꯦꯛ ꯍꯥꯡꯕꯒꯇ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯤꯅ ꯅꯠꯇ꯭ꯔꯗꯤ ꯆꯦꯅꯦꯜꯁꯦ ꯀꯌꯥ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯡꯁꯤꯡꯉꯒ ꯁꯞ ꯇꯧꯕ ꯑꯗꯨꯝ ꯎꯔꯒ ꯁꯞ ꯇꯧꯕꯤꯔꯝꯕ ꯌꯥꯎꯏ ꯇꯧꯕꯤꯔꯝꯃꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯅꯝꯕꯅ ꯌꯦꯡꯗꯕꯅ ꯃꯌꯥꯝ ꯅꯝꯃꯦꯕ ꯑꯗꯩꯗꯤ ꯈꯔꯅ ꯑꯗꯨꯝ ꯌꯦꯡꯕ ꯑꯅꯝꯕꯅꯗꯤ ꯑꯍꯟꯁꯤꯡꯅ ꯌꯦꯡꯉꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯍꯤꯞꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯌꯨꯇꯨꯞꯇ ꯄꯥꯏ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯝ ꯆꯦꯅꯦꯜ ꯃꯌꯥꯝ ꯌꯦꯡꯕꯁꯦ ꯑꯗꯨꯅ ꯌꯦꯡꯉꯦ ꯅꯍꯥꯔꯣꯟꯗꯒꯗꯤ ꯌꯥꯝ ꯌꯦꯡꯗꯦꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯑꯉꯥꯡ ꯅꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯈꯔ ꯌꯦꯡꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯅꯨ ꯑꯝꯇꯪ ꯀꯩꯅꯣꯗꯣ ꯍꯥꯏꯖꯜꯂꯨꯕ ꯁꯣꯝ ꯍꯥꯏꯖꯜꯂꯛꯑꯣ ꯑꯝꯇ ꯈꯝꯕ ꯅꯪ ꯂꯥꯛ ꯅꯨꯃꯤꯠꯇ ꯁꯤ ꯂꯩꯈꯥꯏꯁꯤ ꯏꯆꯥ ꯅꯨꯄꯥ ꯆꯩ ꯉꯝꯕ꯭ꯔꯦꯕ ꯅꯪ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯐꯖꯅ ꯐꯨꯜ ꯄꯥꯔꯇꯤ ꯈꯝꯕ ꯂꯩꯔꯤꯕꯣ ꯁꯅꯥ ꯆꯠꯈ꯭ꯔꯕꯣ
ꯖꯔꯤꯕꯣꯟꯁꯨ ꯅꯨꯡꯉꯥꯏꯕꯅꯤ, ꯃꯤ ꯐꯖꯅ ꯇꯤꯜꯂꯤ. ꯍꯣꯏ, ꯖꯔꯤꯕꯣꯟ ꯄꯨꯖꯥ ꯅꯨꯡꯉꯥꯏ, ꯃꯤ ꯇꯤꯟꯕꯅꯤ ꯐꯖꯅ. ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯈꯪꯕ, ꯍꯟꯗꯛꯇꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯈꯔ ꯋꯥꯠꯂꯦ. ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯒꯥꯝ ꯇꯧꯗ꯭ꯔꯦ. ꯄ꯭ꯔꯣꯒꯥꯝ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯀꯦ. ꯔꯣꯠ ꯗ꯭ꯔꯝ ꯁꯦꯠ ꯑꯩꯁꯨ ꯄꯥꯝꯃꯤ, ꯌꯩꯕ ꯍꯩꯇꯦ. ꯌꯩꯕꯁꯦ ꯑꯩꯁꯨ ꯐꯖꯅꯗꯤ ꯍꯩꯇꯦ, ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯌꯩꯕꯅꯤ. ꯃꯥꯗꯤ ꯐꯖꯅ ꯌꯩ. ꯑꯩꯈꯣꯏ ꯑꯉꯥꯡꯗꯤ ꯗ꯭ꯔꯝꯁꯨ ꯌꯩ, ꯄꯨꯡꯁꯨ ꯌꯩ, ꯈꯨꯂꯣꯛꯁꯨ ꯌꯩ. ꯌꯩꯕꯩꯁꯦ ꯃꯥ ꯂꯣꯏ ꯄꯥꯝꯃꯤ. ꯃꯥꯅ ꯌꯩꯕ ꯍꯩꯅꯕꯅꯤꯅ ꯃꯥ ꯍꯥꯏꯕꯉꯩ ꯑꯗꯨꯝ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯔꯦ. ꯑꯗꯨꯅ ꯇꯥꯟ ꯊꯥꯕ ꯉꯝꯃꯤ. ꯂꯥꯛꯑꯣ, ꯇꯥꯟ ꯊꯥꯕ ꯀꯩꯅꯣ ꯇꯧꯔ ꯂꯣꯏꯔꯦ. ꯏꯁꯩꯗꯤ ꯌꯥꯝ ꯁꯛꯏ ꯅꯪ, ꯏꯁꯩ ꯁꯛꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯣ ꯅꯪꯅ ꯉꯔꯥꯡ ꯂꯥꯛꯑꯒ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯑꯗꯨ ꯍꯥꯏꯔꯝꯃꯗꯤ ꯉꯔꯥꯡꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯨꯟꯃꯤꯟꯅꯕ ꯌꯥꯏ. ꯍꯣꯏ ꯍꯣꯏ, ꯅꯣꯡꯃ ꯃꯔꯛꯇ ꯂꯥꯛꯑꯣ. ꯅꯣꯡꯃꯥꯡꯗ ꯍꯥꯏꯔꯛꯑꯣꯀꯣ, ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ. ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯣꯏꯆꯠ ꯆꯠꯂꯝꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯁꯤꯗ ꯗꯨꯀꯥꯟ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯂꯩ. ꯑꯗꯨꯏꯁꯨ ꯅꯣꯡꯃꯥꯡꯗ ꯍꯥꯏꯔꯣ, ꯀꯅꯥꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅꯒ ꯃꯄꯥꯟ ꯆꯠꯄ ꯇꯥꯔꯒꯗꯤ, ꯅꯠꯇ꯭ꯔꯥ ꯈꯪꯅꯔꯒꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅ ꯐꯩ. ꯈꯔ ꯏꯝꯄ꯭ꯔꯨꯞ ꯇꯧ ꯀꯥꯏꯅ ꯍꯣꯠꯅꯖꯔꯤꯃꯤ, ꯇꯞꯄꯤ ꯇꯞꯄꯤ. ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯅ. ꯑꯩ ꯂꯥꯛꯇꯦ ꯕ꯭ꯔꯣ, ꯖꯔꯤꯕꯣꯟ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯏ ꯍꯥꯏꯕ. ꯑꯣ ꯑꯠꯆꯥ, ꯁꯤꯗꯩ ꯑꯉꯥꯡꯁꯤꯡ ꯂꯥꯛꯄꯀꯣ. ꯃꯣꯏ ꯀꯔꯝꯕ ꯈꯨꯟꯗꯩꯅꯤ ꯍꯥꯏꯒꯦ, ꯂꯥꯛꯑꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯣ? ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯝꯃꯤꯗꯣ ꯀꯔꯝꯕ ꯈꯨꯟꯗꯩꯅꯣ? ꯕ꯭ꯔꯣ ꯄ꯭ꯔꯦꯡ ꯇꯧ. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ, ꯄ꯭ꯔꯦꯡ ꯇꯧꯁꯤꯔꯥ ꯍꯥꯏꯅ. ꯃꯗꯨꯅ ꯐꯗꯣꯔꯤ ꯅꯠꯇ꯭ꯔꯥ, ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯂꯣ. ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ. ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯇꯟꯊꯗꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯦꯜꯂꯦ. ꯇꯟꯊꯗꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯗꯅꯤ, ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯩꯅꯤ. ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯀꯩꯅꯣ ꯇꯧꯗꯣꯔꯤ, ꯅꯠꯇ꯭ꯔꯥ? ꯈꯝꯕ ꯑꯩꯈꯣꯏꯅ ꯆꯦꯡꯕꯤꯜ ꯕ꯭ꯔꯣ ꯈꯪꯉꯤ ꯍꯥꯏ, ꯃꯤ ꯈꯔ ꯋꯥꯡꯉꯦ. ꯑꯁ, ꯑꯩꯕꯨ ꯃꯤ ꯈꯔ ꯋꯥꯡꯉꯦ ꯀꯥꯏꯅ. ꯃꯤ ꯋꯥꯡꯗꯦ, ꯑꯗꯨꯝ ꯈꯪꯕꯨꯗꯤ ꯈꯪꯕꯅꯤ ꯃꯤꯅ ꯄꯨꯝꯅꯃꯛꯅ ꯑꯅꯝꯕꯅ. ꯑꯍꯟꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯤꯗꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦ. ꯃꯤꯌꯥꯏ ꯆꯜꯂꯒꯗꯤ ꯂꯣꯏ ꯈꯪꯒꯅꯤ. ꯏꯚꯦꯟ ꯑꯉꯥꯡꯁꯤꯡ, ꯀꯣꯂꯦꯖ ꯀꯥꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯃꯇꯝꯗꯤ ꯈꯪꯒꯅꯤ. ꯑꯍꯟꯁꯤꯡꯒꯤꯗꯤ ꯂꯣꯏ ꯈꯪꯒꯅꯤ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔ ꯑꯍꯟꯁꯤꯡꯐꯥꯎꯗꯤ ꯂꯣꯏ ꯈꯪꯕꯅꯤ. ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ. ꯍꯣꯏ ꯍꯣꯏ, ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯍꯩꯇꯕꯅꯤꯅ ꯏꯁꯀ꯭ꯔꯤꯞ ꯑꯃꯒ ꯍꯥꯟꯅ ꯈꯟꯗꯣꯛ ꯇꯥꯔꯦ. ꯈꯝꯕ, ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ. ꯑꯩ ꯅꯍꯥꯟ ꯆꯩꯔꯥꯎ ꯆꯤꯡ ꯆꯠꯍꯧꯗꯕꯁꯦ ꯈꯤꯇꯪ ꯑꯞꯁꯨꯁ ꯇꯧꯔꯦ, ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ. ꯆꯠꯂꯝꯒꯗꯕꯅꯤ, ꯃꯗꯨ ꯆꯠꯂꯗꯤ ꯅꯣꯏ ꯂꯣꯏ ꯎꯅꯕꯗꯣ, ꯑꯗꯣ ꯌꯥꯝ ꯎꯔꯒ ꯊꯦꯡꯅꯕꯗꯣ, ꯃꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯗꯣ, ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ. ꯂꯥꯛꯑꯝꯃꯗꯤ ꯂꯣꯏ ꯊꯦꯡꯅꯒꯗꯕꯅꯤ, ꯈꯪꯅꯗ꯭ꯔꯒꯁꯨ ꯂꯣꯏ ꯈꯪꯅꯕ ꯌꯥꯕꯅꯦ. ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯒꯗꯤ ꯂꯣꯏ ꯀꯩꯅꯣꯗ ꯂꯩꯅꯅꯀꯣ, ꯀꯅꯦꯛꯇ ꯂꯩꯅꯩ, ꯁꯞꯄꯣꯔꯠ ꯇꯧꯅꯩ. ꯑꯗꯨꯝ ꯂꯣꯏ ꯊꯦꯡꯅꯕꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯁ ꯌꯥꯏꯌꯦ, ꯅꯪꯗꯤ ꯃꯩꯅꯤ ꯀꯩꯅꯣ. ꯑꯩꯅ ꯉꯁꯥꯏꯅ ꯑꯍꯧꯕꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯪꯗꯤ ꯃꯩꯅꯤ ꯍꯥꯏꯅ. ꯅꯪꯒꯤ ꯄ꯭ꯔꯦꯡꯇꯩ ꯍꯧꯕ, ꯀꯩꯗꯩ ꯍꯧꯕ ꯂꯣꯏ ꯌꯥꯏ. ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯁꯣꯐꯇ ꯑꯣꯏꯌꯦꯕ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯀꯟꯗꯥꯅꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯈꯣꯟꯁꯦ ꯈꯔ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ.
ꯑꯩ ꯐꯣꯟꯗꯨꯅ ꯅꯨꯡꯁꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯁꯨ ꯌꯥꯏ ꯑꯩ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯅꯣꯏꯗꯣ ꯊꯣꯛꯑꯁꯨ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯃꯔꯛꯇ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯗꯨꯁꯨ ꯈꯪꯍꯜꯂꯣ ꯂꯥꯛꯑꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9 ꯍꯦꯟꯈ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯂꯝꯕꯤꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯍꯧꯖꯤꯛ ꯊꯣꯛꯀꯗꯕ ꯂꯩꯔꯦ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏ ꯆꯪꯉꯛꯑꯒ ꯍꯧꯕꯗꯩ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯋꯥꯈꯜ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯁꯨꯝꯇꯪ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯈ꯭ꯔꯦ ꯑꯩ 9:30 ꯁꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡꯅꯦꯕ 8:30 ꯐꯥꯎꯗ ꯑꯩ ꯗꯨꯀꯥꯟ ꯍꯥꯡꯗꯕ ꯌꯥꯗꯦ ꯑꯌꯨꯛꯇ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥ ꯉꯥꯡꯉꯦ ꯅꯪꯅ ꯀꯣꯃꯦꯟ ꯇꯧꯁꯜꯂꯛꯄꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯩ ꯇꯥꯟꯖꯥꯁꯤ ꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤꯍꯦ ꯕ꯭ꯔꯣ ꯇꯝꯕ ꯅꯪꯗꯤ ꯑꯩꯅ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯅꯪꯗꯁꯨ ꯅꯠꯇꯦ ꯑꯇꯩ ꯂꯥꯛꯏꯕ ꯑꯇꯩꯁꯨ ꯂꯩꯐꯝ ꯀꯣ ꯑꯅꯧꯕ ꯈꯪꯗꯦ ꯑꯔꯤꯕ ꯈꯪꯗꯦ ꯑꯆꯧꯕ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏ ꯃꯣꯏꯅꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯖ ꯈꯪꯗꯦ ꯑꯁꯥꯁꯤꯌꯥ ꯈꯪꯗꯦ ꯑꯗꯩꯗꯤ ꯁꯨꯄ꯭ꯔꯤꯌꯥ ꯈꯪꯗꯦ ꯑꯩ ꯂꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯩ ꯌꯦꯡꯗꯕ ꯌꯥꯎꯗꯦ ꯂꯣꯏ ꯀꯃꯦꯟ ꯇꯧꯋꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯂꯨꯞꯅꯝꯅꯤꯅꯦ ꯂꯨꯞꯅꯝ ꯑꯩ ꯂꯥꯝꯁꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯂꯣꯏ ꯏꯚꯦꯟ ꯉꯔꯥꯡ ꯀꯁꯥꯔ ꯅꯤꯡꯉꯣꯜ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯁꯨ ꯑꯩ ꯀꯃꯦꯟ ꯇꯧꯈꯤꯕꯅꯦ ꯑꯩ ꯂꯣꯏ ꯌꯦꯡꯉꯤ ꯃꯤ ꯂꯩꯄꯨꯔꯝꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯉꯤ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯒꯦꯀꯣ ꯁꯤꯒ ꯕꯥꯏ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ